Kakching Police Station की मनung चनबा Kakching पाजी लेकाई अयांगबुंग परेंगदा लेबा थबक्तगी पोथारबा डॉक्टर नोंमाइथेम बिरचंद्र चाही 68 अपोकपा लेखिद्रबा याइमेगी युमगी ग्राउंड फ्लोर दा हैंड ग्रेनेड अमा थमलमले थौदोक असेगी मतांगदा आईटी न्यूज़ दा फंगबा पाउना हाई ngasi numidang waram pung mangarom tarakpada Sakhangdaba naha ani laglaga makoi ani gi manungda ama changlaktuna bom adu yumgi makarom thangba gari garage oinasu leiba mi ngaifam oinasu leiba mafam amagi table mathakta thamlambani haire bom adu kanana kari gi damak kari maram gi damak thamlamlibano haiba chap chana khangba ngamdrabasu sel gi demand ga mari leinaramba yai haire bom leire haibagi pau phangbaga Kakching police ki orsi wangkhai mayum romina ruchingba police team ama laktuna yengsilaki haire